mayambu ikoknona khoirumjari ngasisu mayamge nungainabagidamak Manipuri horror story amamuk puduna lakjari horror story asigi maming tamthiba upu wari asi mamang thakta thagatchakre oji amuk full story oina mayamda kudol tamjabani wari asi science fiction story ama oina semjaba wari ni wari asi da hingliba amati sikhaba kanagumbi amataga marine jadi aibana wakhana sagatcharaga tabiriba singi ngha pothanabagidamata semjaba wari ni hawjit mayamda kudol tamjari Manipuri horror story tamthiba upu inga ki tang 13 irai numit ki ayuk ki pung 9 hele James Boyai Nandesori Lata makhoi mari du map ama paiduna umang amada asum lai asumna makhoina asum lakpata waraduna ukha amada pothari umang adu yamna si ingi lamlaki apik pa uche kayana khongbadagi nuksiba khonjal kaya su tari tanja adu da boyaina ware he asu yamna lamna laisibo mahai bu cha khidro tawrisibo ha James nangdi wadro wadu ke yoni ai bu ro lo ha khawjaw siga chalisi phagi ki type ta se namu payo ke yoni lakna langai dubo masidi hai mep yeba hibi aikuna chalisi kya wali amta hairudana as aingonda onsil layene Nandesuri haisu haibani kya wali ke nimita dringai yumda muk halakadabani na khara thuna mafamdo yawnaba tawse is yadiko michingdaga liko hera adu nati nangdi wadabro ho waye se noisu yengo sigi singse masilan thoga sigi singsi amu yawgadaba aduga singsi makha oyapna lairiba lokki lambi sida chalaga sigi singse amu kagadaba aduga yoroni nandi nangi map sidi sida har sidi aikhoina chali sidi 11 1 khakta ngari ne map ne na muk habra kaino angangba bindu nawrisina karigino dabo yai 11 1 phaw mapung phadri angangba bindu nami sidi yuni kaino yo as lehobuna phadu chalo tawriswa as taningdi nupa mandaba ai po haibro yare haming ne irui thange hair pasidi ikai bna sire duni as lata boyai nabani yare ko se lao salasi aikhoine awana thiba yadi karigumbu putu thingarati ha millionaire ni uithise hoi ne James adugi asadani ne chalise se mayam poilaw se mayam punama khongsal se asumna makhoi kupal maridu yamna harau nungaina makoina pamliba pandam adugi damakta panthungwa mado yawunaba chatli makoina sum lakpata makoina mamangda amukta ukhijriba lamlaki sa uche kayasu uba phangki mayam singadu boyaina photo kapli aduga boyai nuksinajabi latana athaba notebook amata wahi khara isli asuna lakpada makoina achoba u amagi makhong yorok makoina u adugi makhong hek jawrakpada masada yamna nungonba amati masado ison sonthabagum tawki masidagi makhoi mari adu u adugi makhongda phamthaduna nehak pothasi haiduna pothari tanja aduda makhoi yamna tumningo faroki maduda James na hai akhoi kinom tawhi mafamsi mawung amani ko ngasai makhai kaisu torom da bai khoisi u wasigi makhong jorokada ai khoisi pungpang pangthari chi kaigino hai kanti chalasilo James na hayar liba wa adu tabada makhoi ahumsu hoine sumini haiduna makhoi mari phuk hauganner aduga u pambi asoba adugi makhongdagi parap thoraklei asomna makoina u pambi adugi manaktagi parap thorakpada makoina leiriba mafam adugi yelom thangba sarukta leiriba mongsong adomdagi karino khangdaba ama sorot chilakpado James Boyai Nandesori amadi latana uki madu ubada makoi pakhat aduna tofom khangduna mafam ardagi yangna senthori aduga mafam abada pakthaduna lumlaga lei tanja aduda hojik sorot chilakkiba posak ado mongsong adudagi khangchong chongthari aduga maikai amada sinana ba honari madu ubada makhoi marina khangli marudi hojik chenthori ba posak ado lamukni haiba khangli adubu yamna ngakpa amana aduk phingna chile iba lamok ado hojik makhoi marina leiramliba mafam madu yawrubada
turoi ngaroi chalamlaga bom tuduna haithakhrei madu ubada makhoi mari pungak ngai tawribadu karino haiba khangthidi adubu makhoi tuminna jengduna lei asuna leiringai ikhang khanghaudana u adugi masa mareng mayamadudagi masing yamnaba kangi mawong manpa paiba ngamba tin mayam ama paithoraktuna u adugi makhongda pangthaduna taaduna leiriba lamok aduda yomsinkrei masidagi mihak lairaga kange mawong manba apaiba tin singada u aduda amuk naptuna leikhi matam aduda hojik u makhongda taaduna leikhiba lamok ado leiramkhidi maduna takpati hojik paithorokliba tin singaduna lamok ado saru phawa yauna sakhre haiba khangki aduga u adugi saruk ahum thokpagi saruk amati tin singaduna yomsinbadagi chawbo oiramki madu punamak ubada makhoi mari ngakkibana loiri masidagi makhoi mari ado mafam adu thadok lamlaga parap chatnaba haiduna mafam adudagi chenrai tanja aduda apikpa ujek masa singna nungsina khongbaki khonjar tarai maruda James na tung handuna yenglubada tin mayamaduna khongbo oiramki aduga u adugi akoibada phut mari manga mu pakna sangli tawpa maikhu ama thadori maikhu aduna phangba unawana u pambi masa sing phawba mana khuithaki madu ubada James na mayamda haiki madu ubada mayamsu pungak ngakhi aduga latadi makhatana khungchit ase chakpa kire haiduna kabli maduda James boyai amati Nandeswari na mahakpu themjinki tanja aduda James na wakhal ama lakle asumna mahakna wakhal ama lakpadagi Nandeswari dawon silaga hai Nandeswari nangi miptom to puthoro ha kedorage as lawdo lokthorone as sese stelede akadai o hai noishu yune sida ikhoina angang bamukna bindu nami haidana haise maram leirami yemutu sida bindu ama namise sigi bindu sigi manakta ugi mawong manba ma yiglisi urba masina takpadi masida angango masuna dodo namise masi dangerous oiba ngaktani adu waragati aikhoina masida iriba angangba dot singse masigi mapa hek jorpadana aikhoi pathaba yateko hoini bai James nang haigumdana sida yigliba u sigi makhongda angangba bindu ama namine fare aikhoine yam thuna chaknaba torsi aikhoina phanganaba tanariba pose araibanati aduna aruba mafamda thanambase masan tabari aikhoine mikupna humsingna chachiko asumna hanaduna makhoi mari ado amuk chatpa hawi ngasai makhai makalam ramba maithong singado aki tujungbagi maithongna momon minok punamak manghan khrei ipa pakhatpa charang nabagi maithong puduna makhoina pamliba mafam arudabu yawrabadi haiduna satli asumna satlingai ngalamba atiasu nongmapai mapaina khanjinba hawraklei matamdu nungju thawaibani nongsu ngahak lita adum taribani madu khangbanina makhoisu nongdagi ngathok jananaba raincoat amati tena jingba kaya puduna laklibani asumna ngalamba atia mamlakpa nungsit kanna silakpa aduda makhoi mari ado nong nungsit tawgadori mane haiduna makhoi mafam saba amada lehounaba prap chatli asumna makhoina asum lakpada Nandeswari na map ado phaktokduna karam mafamda angangba bindu nambagi haiduna jingakpada nungdum achau leiba mafam amada anganga masugi bindu ado namlami masdagi Nandeswari na nung leba mafam ado kadomdano haiduna yengduna asum lai aduga magi mamanaba ahum adudasu nung achau leiba mafam amada dangerous ki pin piri haiduna pau tamki masidagi makhoi mikupna humsingna asum lai asumna makhoina lakpada leipung masa leiba mafam ama yawri hariba leipung sing adugi mathakta phajaba lei kayasu satli tasengna hek yebada khudhaiba kanagumba amagi leikon mali aduga mafam aduaida akanba nuksina sitpada una mayamna law khongduna phere hairi adugumlaba drissa ado yebada makhoi mari mafam arudagi gam chatkataba phawba kauri masina makhoi mafam adugi phajaba do yengduna asum lai aduga boyaina magi camera do puthokduna leising amati leipung sing ado photo kapli aduga latanasu magi notebook athaba do puthokduna wahai khara isilli
ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯖꯦꯝꯁꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯗꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯒ ꯂꯩꯄꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯔꯤꯕ ꯂꯩ ꯑꯃꯗ ꯐꯗꯠ ꯂꯥꯎꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯜꯂꯨꯕꯗ ꯂꯩ ꯑꯗꯣ ꯑꯃꯨꯕꯒ ꯍꯤꯒꯣꯛꯀ ꯂꯥꯡꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯥꯏꯕ ꯉꯝꯕ ꯁꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯃꯍꯨ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯦꯛꯄꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯛꯄꯤꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯈꯣꯡꯅꯔꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯛꯄꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯌꯥꯡꯅ ꯆꯦꯜꯂꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯝꯕ ꯁꯦꯛꯄꯤꯁꯤꯡ ꯑꯗꯣ ꯄꯥꯏꯕ ꯉꯝꯗꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯂꯩꯄꯨꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯥꯠꯄ ꯂꯩ ꯑꯃꯒꯨꯝ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯅꯟꯗꯦꯁꯣꯔꯤꯗ "ꯅꯪꯕꯨ ꯉꯁꯥꯏ ꯅꯨꯡꯗꯨꯝ ꯂꯩꯕ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯤꯗꯤ ꯅꯨꯡꯗꯨꯝ ꯅꯠꯇꯦ ꯂꯩꯄꯨꯡꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ "ꯑꯩꯁꯨ ꯗꯥꯏꯔꯦꯛ ꯎꯕꯗꯤ ꯅꯠꯇꯦꯗꯅ, ꯃꯦꯞꯁꯤꯗ ꯌꯦꯡꯕꯗ ꯅꯨꯡ ꯃꯥꯜꯂꯨꯕꯗꯨꯗ ꯍꯥꯏꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯂꯇꯥꯅ ꯈꯥꯝꯗꯣꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯅꯣꯡ ꯑꯗꯣ ꯍꯥꯡꯕ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯑꯗꯨꯗꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯇꯥꯅ "ꯑꯩꯈꯣꯏ ꯅꯣꯡ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯆꯠꯂꯁꯤ" ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯔꯦꯟꯀꯣꯠ ꯑꯗꯨ ꯂꯤꯠꯁꯤꯟꯅꯔꯒ ꯄꯔꯞ ꯂꯥꯛꯏ꯫ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯇꯁꯦꯡꯅ ꯂꯇꯥꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯥꯎꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯂꯇꯥꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯍꯥꯏꯔꯨꯔꯕꯗ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯂꯨꯒꯤ ꯖꯒꯥ ꯑꯃ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯒ ꯇꯥꯕꯅꯤꯅ ꯃꯈꯣꯏ ꯆꯠꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤ꯫ ꯑꯗꯨꯒ ꯏꯪꯕꯁꯨ ꯌꯥꯝꯅ ꯏꯪꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯣꯡꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯛ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯌꯧꯔꯛꯂꯤ꯫ ꯖꯒꯥ ꯑꯗꯨꯗ ꯃꯃꯤꯡ ꯈꯪꯗꯕ ꯃꯁꯥ ꯌꯥꯝꯅ ꯄꯥꯟꯕ ꯂꯩ ꯃꯈꯜ ꯑꯃ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯩ ꯑꯗꯣ ꯆꯥꯎꯔꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤ ꯑꯃꯒꯤ ꯃꯔꯦꯞꯃꯨꯛ ꯋꯥꯡꯕꯒꯤ ꯆꯥꯡꯗꯨꯃꯨꯛ ꯋꯥꯡꯉꯤ꯫ ꯑꯅꯦꯝꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯋꯥꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯆꯥꯁꯤꯡꯗ ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯍꯩ ꯄꯥꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯛ ꯍꯦꯛ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯂꯨꯛꯅꯨꯡ ꯑꯗꯨꯒꯤ ꯆꯤꯡꯃꯩ ꯑꯃꯗ ꯍꯥꯏꯐꯦꯠ ꯍꯥꯏꯊꯔꯒ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯣꯌꯥꯏꯅ ꯀꯥꯔꯤꯕ ꯎ ꯑꯗꯣ ꯎ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯁꯨ ꯂꯩ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯨꯝꯕ ꯑꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯌꯥꯏꯅ ꯅꯦꯠꯂꯤꯕ ꯃꯁꯥ ꯑꯗꯣ ꯁꯦꯠꯊꯔꯛꯂꯦ꯫ ꯃꯗꯨꯗ ꯁꯦꯠꯊꯔꯛꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯂꯩ ꯑꯗꯨꯗ ꯍꯧꯖꯤꯛ ꯇꯦꯛꯊꯔꯛꯂꯤꯕ ꯃꯁꯥ ꯑꯗꯨꯅ ꯀꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯀꯟꯊꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯎꯔꯝꯕ ꯂꯩ ꯑꯗꯨꯒꯤ ꯃꯍꯩ ꯎꯔꯤꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯥꯟꯕ ꯃꯍꯩ ꯑꯗꯣ ꯆꯦꯛꯈꯥꯏꯔꯛꯇꯨꯅ ꯃꯅꯨꯡꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯇꯔꯕꯨꯖꯀꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯄꯥꯟꯕꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯁꯤꯡꯒꯤ ꯑꯄꯤꯛꯄ ꯃꯁꯥ ꯐꯥꯎꯕ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯐꯨ ꯀꯟꯅ ꯀꯥꯞꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯁꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯣꯠꯍꯧꯕꯗꯒꯤ ꯃꯈꯣꯏ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯤꯅꯤꯠ 3 ꯀꯥꯞꯊꯣꯛꯂꯝꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯨꯛꯅꯨꯡ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯨꯛꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯋꯥꯔꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯑꯀꯤꯕ ꯑꯉꯛꯄ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯈꯤ꯫
ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯂꯇꯥꯅ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯔꯤꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯑꯁ ꯂꯇꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯌꯧꯗꯣꯔꯕꯅꯤ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯗ꯭ꯔꯣ ꯄꯥꯈꯠꯀꯅꯣ ꯆꯦꯛꯁꯤꯟꯅ ꯆꯠꯁꯦꯕ ꯑꯁ ꯅꯟꯗꯦ ꯅꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯦꯕ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯤ ꯂꯇꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯣꯏ ꯗꯥꯕ ꯌꯥꯏꯅꯦ ꯑꯩꯅꯦ ꯅꯟꯗꯦꯁꯣꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯀꯨꯏꯅ ꯄꯟꯊꯔꯒꯨꯝꯁꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯗ ꯑꯋꯥꯡꯕ ꯆꯤꯡ ꯑꯃ ꯊꯦꯡꯅꯔꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯒ ꯑꯉꯧꯕ ꯂꯩꯆꯤꯟꯁꯨ ꯀꯨꯞꯁꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯊꯔꯒ ꯆꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯌꯦꯡꯕꯅ ꯀꯥꯟꯅꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯟꯗꯦ ꯅꯪꯒꯤ ꯃꯦꯞꯇꯨꯕꯨ ꯆꯨꯝꯃꯕꯣ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯞ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯀꯨꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯁꯤꯗꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯑꯃꯅ ꯆꯤꯡꯁꯤꯗꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯃꯥꯜꯂꯤ ꯅꯟꯗꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯁ ꯗꯥꯕꯨ ꯌꯥꯏ ꯁꯤꯒꯤ ꯃꯦꯞꯁꯤꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯑꯃꯠꯇ ꯅꯝꯗ꯭ꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯍꯥ ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ ꯑꯣ ꯈꯪꯉꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯆꯠꯂꯁꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯆꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯁꯨꯝꯅ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯅꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯇꯦꯟ ꯈꯜꯂꯒꯅꯦ ꯌꯥꯔꯦꯛꯁꯪ ꯑꯃ ꯁꯦꯝꯍꯧꯕꯅ ꯐꯅꯤꯀꯣ ꯚꯥꯏ ꯖꯦꯝꯁꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯆꯤꯡꯁꯤ ꯀꯥꯕꯗ ꯃꯌꯥꯏ ꯐꯥꯎ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯇꯤ ꯑꯗꯨꯝ ꯇꯥꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯦꯛꯐꯝ ꯆꯥꯐꯝ ꯁꯦꯝꯍꯧꯕꯅ ꯐꯒꯅꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯏꯁ ꯌꯥꯝꯅ ꯅꯛꯄꯒ ꯃꯥꯜꯂꯤ ꯁꯨꯡꯌꯧ ꯌꯧꯗꯦꯅꯦ ꯕꯣꯌꯥꯏ ꯁ꯭ꯋꯥꯏꯗ ꯇꯦꯟ ꯈꯜꯂꯁꯤ ꯁ꯭ꯋꯥꯏꯁꯦ ꯈꯔꯁꯨ ꯊꯦꯜ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅꯦ ꯆꯤꯡꯁꯦ ꯑꯃꯨꯛ ꯀꯥꯅꯅꯕ ꯇꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯉꯝꯃꯔꯣꯏ ꯋꯥꯕꯅ ꯂꯣꯏꯔꯦꯕ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯟ ꯈꯟꯗꯨꯅ ꯇꯨꯝꯅꯕ ꯍꯤꯞꯅꯕ ꯁꯦꯝꯈꯤ ꯅꯣꯡ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯏꯪꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯅꯣꯡ ꯍꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝ ꯑꯗꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯣꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯈꯤꯕꯗꯒꯤꯗꯤ ꯌꯥꯝꯅ ꯏꯪꯂꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯦꯝ ꯊꯥꯟꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤꯅ ꯑꯗꯨꯝ ꯏꯪꯉꯤ ꯑꯗꯨꯅ ꯃꯈꯣꯏ ꯇꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯂꯞ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯦ ꯍꯌꯦꯡ ꯐꯥꯎꯕ ꯋꯥꯔꯤꯅꯔꯅꯤꯍꯦ ꯚꯥꯏ ꯖꯦꯝꯁ ꯋꯥꯔꯤꯕꯨꯗꯤ ꯋꯥꯔꯤꯅꯔꯅꯤ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯤꯡꯅ ꯍꯟꯕ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯤꯡꯅ ꯍꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯣ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯂꯇꯥꯅ ꯑꯁ ꯅꯣꯏꯅꯕꯨꯗꯤ ꯍꯥꯏꯔꯤꯌꯦ ꯑꯩꯗꯤꯅꯦ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯃꯥꯕꯤꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ ꯍꯦꯔꯥ ꯂꯇꯥ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯣꯏꯗ ꯃꯦꯞꯀ ꯄꯤꯔꯛꯏꯁꯤ ꯈꯪꯉꯦꯗꯅ ꯍꯣꯏꯅꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯔꯥꯞꯄꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯥꯟꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯒꯤ ꯑꯗꯨꯃꯛ ꯑꯃꯨꯛ ꯍꯟꯅ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯝꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯇꯨꯝꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯨꯝꯅꯔꯕ ꯃꯇꯨꯡ ꯃꯇꯝ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯟꯗꯦꯁꯣꯔꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯕꯣꯌꯥꯏꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯅ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯕꯨ ꯍꯧꯗꯣꯛꯂꯒ ꯕꯣꯌꯥꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯥꯈꯠꯅꯗꯨꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯞꯊꯔꯒ
ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣ ꯖꯦꯝꯁ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯅ ꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯅꯕ ꯖꯦꯝꯁꯅ ꯇꯦꯟ ꯃꯅꯨꯡꯗꯒꯤ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯂꯥꯏꯠ ꯑꯗꯨꯅ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯈꯠꯇꯨꯅ ꯌꯦꯡꯕꯗ ꯑꯆꯧꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯥ ꯄꯥꯟꯕ ꯌꯣꯡ ꯃꯈꯜ ꯑꯃꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨ ꯑꯍꯤꯡꯗ ꯍꯦꯛ ꯍꯦꯛ ꯆꯥꯛꯇꯥꯕ ꯑꯆꯧꯕ ꯎꯆꯦꯛ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯈꯣꯡꯕ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯇꯦꯟ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯡꯂꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯑꯁꯤꯒꯤ ꯎꯆꯦꯛꯁꯤꯕꯨ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯖꯥꯠꯂꯣ? ꯆꯥꯗꯗꯤ ꯀꯩꯅꯣ, ꯑꯁꯨꯛ ꯆꯥꯎꯕ ꯁꯥ ꯑꯁꯤꯅꯕꯨ ꯁꯥꯍꯤꯡ ꯆꯥꯗꯦꯕ꯭ꯔꯣ? ꯑꯁ ꯅꯕꯥꯅꯤꯅ ꯁꯥꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅ ꯂꯩꯔꯦ, ꯗꯥ ꯕꯣꯌꯥꯏ ꯊꯤꯁꯦ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯀꯥꯎꯏꯅꯦ, ꯍꯥꯏ ꯅꯟꯗꯦ ꯂꯥꯛꯑꯣꯍꯦ, ꯃꯗꯨꯒꯤ ꯕꯣꯌꯥꯏ ꯍꯥꯏꯕ ꯁꯥꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯣꯌꯥꯏ ꯊꯤꯕ ꯊꯣꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯣꯡꯁꯣꯡ ꯈꯔ ꯑꯣꯏꯅ ꯇꯧꯕ ꯂꯝꯕꯤ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯏꯕꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯈꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠ ꯑꯗꯣ ꯁꯠ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯕꯣꯌꯥꯏꯗꯣ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯕꯣꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗꯅ ꯃꯄꯥꯟ ꯊꯣꯛꯏꯗꯤ? ꯑꯩꯈꯣꯏꯗꯤ ꯁꯣꯝꯗ ꯄꯥꯈꯠꯅꯔꯨꯔꯦꯅꯦ꯫ ꯚꯥꯏ ꯖꯦꯝꯁ, ꯈꯣꯡ ꯍꯥꯝꯃꯨꯕꯅꯦ, ꯅꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯕꯗꯨꯗ ꯑꯩ ꯍꯥꯏꯔꯝꯗ꯭ꯔꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯂꯥꯛꯑꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁ ꯑꯃꯗꯤ ꯕꯣꯌꯥꯏ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯁꯨ ꯄꯥꯈꯠꯄ ꯐꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯇꯦꯟ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯨꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯗꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯗꯥ ꯕꯣꯌꯥꯏ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯕꯨ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯂꯇꯥ, ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦꯕ, ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦ, ꯀꯣꯛꯁꯤꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯇꯥ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯖꯦꯝꯁ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯖꯦꯝꯁꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯦ ꯃꯥꯏꯗꯨ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯧꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯤꯛꯅ ꯂꯩꯊꯔꯒ ꯊꯝꯂꯤꯕ ꯂꯦꯝ ꯑꯗꯣ ꯂꯩꯈꯠꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯀꯥꯞꯁꯤꯜꯂꯛꯄꯗꯗꯤ ꯕꯣꯌꯥꯏ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯤ ꯕꯣꯌꯥꯏꯒꯤ ꯃꯃꯥꯏ ꯑꯗꯣ ꯐꯨꯔꯤꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯄꯣꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯈꯔ ꯈꯔ ꯀꯦꯟꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯕꯣꯌꯥꯏꯗꯨ ꯁꯤꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯄꯗ ꯀꯔꯤꯅꯒ ꯆꯤꯛꯈꯤꯒꯦ ꯍꯥꯏꯕꯅꯤ? ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯣ ꯌꯦꯡꯂꯛꯄꯗꯗꯤ ꯐꯨꯒ꯭ꯔꯤ ꯃꯌꯥꯝꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥꯗꯤ ꯀꯤꯕꯒ ꯑꯃꯗꯤ ꯍꯪꯒꯣꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯚꯥꯏ, ꯑꯩꯅ ꯉꯁꯥꯏ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯥꯕ ꯑꯃꯅ ꯆꯤꯛꯈꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯅꯥꯔꯝꯃꯒ ꯑꯗꯨꯝ ꯐꯈ꯭ꯔꯦ꯫ ꯑꯗꯨꯝꯅꯔ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯚꯥꯏ꯫ ꯁꯦ ꯚꯥꯏ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯅꯪ ꯑꯝꯇꯅꯦ ꯎꯞꯄꯨ, ꯅꯪꯒꯟꯗ ꯀꯔꯤ ꯇꯧꯒꯦꯗꯣ ꯑꯝꯇ ꯌꯦꯡꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯨ ꯎꯞꯍꯜꯂꯒ ꯖꯦꯝꯁꯅ ꯂꯦꯝ ꯑꯗꯣ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯦ꯫ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯒꯦ ꯃꯅꯥꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯖ꯭ꯋꯥꯔꯆꯦꯃꯨꯛ ꯄꯥꯛꯄ ꯇꯤꯟ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯁꯨ ꯃꯨꯔꯤ ꯃꯨꯔꯤ ꯇꯧꯔꯒ ꯌꯥꯝꯅ ꯀꯤꯕ ꯃꯁꯛ ꯑꯃ ꯃꯥꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯗꯨꯅ ꯆꯤꯛꯄꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯋꯥꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯒꯤ ꯍꯨ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯁꯥ ꯑꯗꯣ ꯐꯨꯒ꯭ꯔꯤ ꯊꯨꯡꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯤꯟ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯅꯞꯂꯤꯕ ꯇꯤꯟ ꯑꯗꯨꯗ ꯃꯩꯈꯦꯠ ꯑꯗꯨꯅ ꯆꯨꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯟ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯈꯣꯡꯂꯛꯏ꯫ ꯑꯗꯨꯒ ꯇꯤꯟ ꯑꯗꯨꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯃꯤꯠ ꯑꯄꯤꯛ ꯑꯄꯤꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯛꯂꯝꯃꯤ꯫
ꯃꯗꯨ ꯎꯕꯗ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯀꯤꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯈꯣꯏꯅ ꯂꯤꯠꯂꯛꯄ ꯔꯦꯟꯀꯣꯠ ꯑꯗꯨꯅ ꯃꯈꯨꯠꯇ ꯌꯣꯝꯁꯤꯜꯂꯒ ꯇꯤꯟ ꯑꯗꯨꯕꯨ ꯕꯣꯌꯥꯏꯒꯤ ꯃꯈꯨꯠꯇꯒꯤ ꯐꯛꯇꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯕꯣꯌꯥꯏꯗꯣ ꯌꯥꯝꯅ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯅꯝꯗꯨꯅ ꯐꯛꯇꯣꯛꯅꯅꯕ ꯍꯣꯠꯅꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯐꯛꯇꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯇꯤꯟ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯁꯝꯅꯥꯃꯨꯛ ꯀꯨꯞꯄ ꯃꯔꯤ ꯃꯌꯥꯝ ꯑꯃ ꯁꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯝꯊꯔꯤꯕ ꯃꯔꯤꯁꯤꯡ ꯑꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯌꯨꯡꯁꯤꯟꯗꯨꯅ ꯏ ꯊꯛꯄꯒꯤ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟ ꯑꯗꯣ ꯃꯀꯨꯞ ꯍꯨꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯤꯛꯄ ꯃꯈꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯇꯥꯅ ꯃꯈꯣꯏꯒꯤ ꯕꯦꯒꯇꯒꯤ ꯁ꯭ꯄꯤꯔꯤꯠ ꯄꯨꯊꯣꯔꯛꯇꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯍꯩꯊꯈꯤ꯫ ꯃꯗꯨꯗ ꯕꯣꯌꯥꯏꯗꯣ ꯊꯨꯞꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯏ ꯊꯣꯛꯄ ꯑꯗꯨꯗꯤ ꯐꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯗꯨ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯟꯅꯕ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗꯣ ꯎꯞꯄꯒ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ ꯖꯦꯝꯁꯇꯨ ꯃꯥꯅ ꯍꯧꯖꯤꯛ ꯂꯧꯊꯣꯔꯛꯂꯤꯕ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯅꯞꯂꯝꯕ ꯇꯤꯟ ꯑꯗꯣ ꯇꯦꯟ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯂꯦꯡ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯅꯞꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯇꯦꯟ ꯃꯅꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤꯗ ꯕꯣꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯇꯨꯃꯤꯟꯅ ꯍꯤꯞꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯖꯦꯝꯁꯅ ꯑꯁ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯍꯩꯊꯔꯛꯑꯗꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯇꯦꯟ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯒ꯭ꯔꯪ ꯉꯪꯂꯒ ꯆꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯦꯝ ꯑꯗꯣ ꯈꯪꯂꯩ ꯂꯩꯊꯔꯒ ꯃꯨꯊꯠꯂꯤ꯫ ꯃꯔꯝꯗꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯖꯤꯕ ꯀꯌꯥ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯇꯥꯌꯣꯟꯅꯔꯤ꯫ ꯖꯦꯝꯁꯅ ꯃꯩ ꯑꯗꯨ ꯍꯦꯛ ꯃꯨꯊꯠꯂꯨꯕꯗ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯦꯟ ꯑꯗꯨꯗ ꯆꯣꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯂꯦꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯟꯗꯨꯅ ꯑꯔꯣꯏꯕꯤ ꯊꯥꯛꯇ ꯂꯩꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯦꯝ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯊꯥꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯌꯥ ꯊꯣꯏꯅ ꯉꯥꯟꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯈꯥꯎꯗꯒꯤ ꯑꯇꯣꯞꯄ ꯂꯦꯝ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯣ ꯃꯐꯝ ꯑꯃ ꯈꯪꯅ ꯉꯥꯜꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯇꯥꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯩꯉꯥꯜ ꯎꯕ ꯌꯥꯗꯕ ꯖꯤꯕ ꯉꯥꯛꯇ ꯑꯣꯏꯕ ꯖꯥꯠꯅꯤꯗꯅ꯫ ꯑꯁ ꯅꯣꯡꯁꯦ ꯈꯤꯇ ꯊꯨꯅ ꯉꯥꯜꯂꯗꯤ ꯐꯗꯧꯅꯤ꯫ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯡ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5 ꯍꯦꯜꯂꯝꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯃꯪꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯉꯥꯟꯕꯒꯤ ꯎꯆꯦꯛ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯖꯦꯝꯁꯅ ꯅꯟꯗꯦ ꯅꯣꯏ ꯇꯥꯕ꯭ꯔꯣ? ꯑꯩꯈꯣꯏ ꯆꯤꯡꯁꯦ ꯀꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯧꯖꯤꯛꯅꯦ ꯅꯣꯡ ꯉꯥꯜꯂꯦ꯫ ꯍꯥꯏ ꯕꯣꯌꯥꯏ ꯁꯦ ꯇꯥꯕ꯭ꯔꯣ? ꯐꯨꯔꯤ ꯊꯨꯡꯕꯗꯨꯗꯤ ꯐꯔꯦꯁꯦ꯫ ꯅꯪꯕꯨ ꯆꯤꯡꯁꯦ ꯀꯥꯕ ꯉꯝꯒꯗ꯭ꯔꯣ? ꯍꯥꯏ ꯕꯣꯌꯥꯏ ꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯚꯥꯏ ꯀꯩꯗꯧꯔꯒꯦ? ꯅꯣꯡ ꯉꯥꯜꯂꯕꯣ? ꯍꯣꯏꯅꯦ ꯉꯥꯜꯂꯦꯅꯦ꯫ ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯣ? ꯉꯝꯅꯤ ꯚꯥꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏ ꯂꯇꯥ ꯅꯟꯗꯦ ꯃꯐꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯦꯟ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯂꯤ꯫ ꯃꯗꯨꯗ ꯂꯇꯥꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯏꯁꯥ ꯇꯦꯛꯈꯠꯅꯕ ꯃꯍꯤ ꯑꯃ ꯄꯤꯊꯛꯂꯤ꯫ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯖꯦꯝꯁꯅ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯇꯦꯟ ꯑꯗꯣ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯑꯁꯨꯝ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯆꯤꯡ ꯑꯗꯨꯗ ꯀꯥꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯅꯣꯡꯁꯨ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯔꯦꯟꯀꯣꯠ ꯑꯗꯣ ꯂꯤꯠꯁꯤꯟꯅꯔꯒ ꯀꯥꯕ ꯑꯗꯨꯝ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯕꯣꯌꯥꯏꯗꯤ ꯃꯁꯥ ꯑꯗꯣ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯕꯨ ꯀꯣꯛ ꯁꯥꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯃꯜꯂꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫
asumna boyaina haitharakpa aduda mayamdo chinsindarei aduga kaidoroge haiduna hangi maruda boyaina kok yamna ngawre haiduna khumlei adubu makoi marina lakpadadi kok ngawpagi hidak amata porakhide subnagi asok apan jawrakpada sijinnanaba spirit kharaga betadine kharaga amati asokpada mahik matai sangdanaba injection kharaga asi khaktama porakhibana makoi boyai kok ngawi hairakpa aduda kari tausige haiduna matha sanari maruda Nandeswarina makoina porakpa ahik matang sangdanaba hidak ado kapsillaga phabra yengsi haiduna wa hodroki adubu maduna tasena phagani haibadi nati amaromda mado experiment ama oigadoribani maramdi makoina kapkadoriba injection asina boyai anaba si phagadoribra natragana karigumbada hu on kiduna sigadoribra haibado sabsana khangdi masina maram oiraga makoi injection ado sizinlaba ki adubu boyagi mugum aduda karigumba phakhrabadi awaba kokani hainasu khanarami masigisu mathakta boyaina injection ado mongonda kapi nabasu haiki masidagi laibak yengda si haiduna injection ado latana boyaita kapki asumna injection ado kaplaba matung boyagi phibamda ahungba amatta laikhiri masidagi makoi injection ado kanadraba male khalladuna makhatana sing aduda karana bahonarei James na boyaibu makut samduna yamna wana sing aduda makoi punna kaminrakli adubu ikhang khanghaudana boyai masa ado mawuk ama tarokli magi masa adu yongumna matu chumlakhi amadi mamai makhajai adusu sangduraki aduga makut khusa adusu yengi makut kumna isang sangduraki tasenga boyai sa ama onba horokli maduda boyai yamna kanna lauki asumna mahakna kanna lauramlaga chaina mayamadu khangba ngamdabadagi mahak amukhanna wanthaki maduda makhoi mamanaba ahum aduna boyaibu sikhrabu ningduna yamna pakhanaki masitaki Jamesna boyaibu mihunjeki aduga kanna kauduna gyalakna ba honaki asumna tawrubada boyaido mamit khangpang panglakli aduga kanna amuk lawri aduga phuk hawgalai masitaki Jamesna bai ai kedorage asi haiduna pakhatna lawri maduda boyaina magi makut masa tu yinglaga mahak masa matumta amuk nuglai tasengna magi mawok ado angawba amaga sap manakri maruda latana daboy nang kedorage haiduna hangli khonjal adu tabada boyaina latada phat jinglai aduga ha aibo ai kisudogina James silasilao asi haiduna boyaido makoi ahungi mamang thaduna sakri ngasai makai tuson mansoramba boyaidu haujuti kaisu tawdaba amugum yamna masa khingna uki adubu magi masa adudi yongumna aduma matu somli aduga mana chaliba dusu manam polap tawki masidagi James Nandeswari amati latasu boyai gi matung inaduna asum lai somda boyaina su magi masada phangliba sakti singado mahak masana khangjadi tawutapu mahak mayamga manadaba ahenba sakti ama chele haibasi mahak masada phaujaki masina maram oiraga boyaidu mana satna arapada sasingna khongbagi khonjal taba ngambagi saktisu mangonde yaure haiba khanglakli masida natana mahaki masada sokthaba amatta leiramdi masdigi boyaina tung inarakliba magi mamanaba ahum aduda sat onsillaklaga latada hairi lata injection du kya yaurige boyai wahang adu tabata makhoi ingak ngakna jingnai aduga latana hairi daboy mari purakpane ikhoi mari gi amama ado daboy da ama kakhrapanina hajukti ahum khak ngaire o sese nang yamno waba male ai pambige se daboy yani ye haima pambige ne yani haiba adudi by James nang wena pambige se aduga nande lata noina ai gi tumda lao ko by boyai yani da ai adum chatke ai kaisu wadeba fare noi water di kaisu kadida da boy ai di ware ai wena pammo nande nang wabro yaine nang wena pambige asi haiduna Nandeswari bu boyaina iyang na pongkhatlaga satki amaramda boyaina makhoi singda pambige hairibasi magi pangalasi kayamuk yamna kanbage haibadu sangning badagi adubu makhoi James amati latadi
ꯀꯤꯕꯗꯒꯤ ꯌꯥꯈꯤꯗꯦ ꯅꯟꯗꯦꯁꯣꯔꯤꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯪ ꯑꯁꯨꯝ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯁꯥꯎꯔꯛꯇꯨꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥ ꯑꯣꯏꯅ ꯄꯥꯝꯃꯨ ꯍꯥꯏꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯃꯇꯣꯟ ꯑꯗꯣ ꯌꯧꯅꯅꯕ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯐꯅ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯔꯛꯂꯤ ꯃꯗꯨꯗ ꯂꯇꯥꯅ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯄꯣꯊꯥꯔꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯀꯔꯤꯁꯨ ꯋꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯈꯔ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯇꯧꯔꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯇꯝꯗꯣ ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕꯅꯤꯅ ꯅꯣꯡ ꯑꯗꯨꯝ ꯃꯪꯈꯤ ꯑꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥꯌꯣꯛꯅꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯣꯛꯊꯒꯗꯕꯗꯨ ꯆꯣꯛꯊꯈꯤꯗꯦ ꯃꯗꯨꯗ ꯂꯇꯥꯅ ꯕꯣꯌꯥꯏꯗ ꯑꯆꯥꯄꯣꯠ ꯑꯃ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯈꯤ ꯇꯁꯦꯡꯅ ꯕꯣꯌꯥꯏ ꯁꯥ ꯃꯔꯛ ꯃꯤ ꯃꯔꯛ ꯃꯥꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯁꯥꯏꯍꯤꯡ ꯅꯥꯏꯍꯤꯡ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯅꯅꯕ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨꯗ ꯂꯇꯥꯅ ꯃꯥ ꯑꯣꯏꯅ ꯑꯃꯨꯛ ꯄꯥꯝꯃꯨ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯗ ꯍꯥꯏꯕꯗꯒꯤ ꯕꯣꯌꯥꯏꯅ ꯂꯇꯥꯕꯨ ꯄꯥꯝꯗꯨꯅ ꯆꯤꯡ ꯑꯗꯣ ꯀꯥꯔꯛꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯑꯗꯣ ꯇꯞꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯚꯥꯏ ꯕꯣꯌꯥꯏ ꯅꯪ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯨꯕꯗꯒꯤ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯟꯈ꯭ꯔꯦꯅꯦ ꯁꯦ ꯑꯩꯁꯨ ꯄꯥꯝꯃꯨꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯀꯣꯜꯂꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯅꯟꯗꯦ ꯅꯪꯁꯨ ꯄꯥꯝꯕꯤꯒꯦꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯕꯨ ꯄꯥꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯆꯤꯡ ꯑꯗꯣ ꯀꯥꯃꯤꯟꯅꯔꯛꯂꯤ ꯃꯁꯤꯗ ꯅꯠꯇꯅ ꯐꯣꯇꯣ ꯑꯃꯁꯨ ꯃꯈꯣꯏ ꯒ꯭ꯔꯨꯞꯄꯤꯡꯒꯤ ꯑꯣꯏꯅ ꯀꯥꯞꯃꯤꯟꯅꯈꯤ ꯈꯨꯀꯥꯞ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯅ ꯅꯥꯀꯟꯗ ꯄꯝꯕ ꯑꯃꯗꯤ ꯖꯦꯝꯁꯅ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯕ ꯑꯗꯣ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯊꯝꯈꯤ ꯖꯦꯝꯁꯅ ꯏꯁꯩꯁꯨ ꯁꯛꯂꯤ ꯉꯁꯥꯏ ꯃꯦꯞꯇ ꯌꯦꯡꯈꯤꯕꯗ ꯑꯉꯥꯡꯕ ꯕꯤꯟꯗꯨ ꯑꯃꯠꯇ ꯇꯥꯈꯤꯗꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ ꯆꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯍꯦꯜꯂꯛꯂꯤ ꯇꯁꯦꯡꯅ ꯕꯣꯌꯥꯏꯗꯤ ꯀꯔꯤꯁꯨ ꯋꯥꯗꯅ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯊꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯂꯇꯥ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯕꯨ ꯃꯈꯥꯗ ꯊꯥꯗꯔꯝꯃꯤ ꯃꯗꯨꯗ ꯂꯇꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯌꯥ ꯀꯔꯛ ꯆꯤꯛꯁꯤꯟꯅꯔꯒ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯖꯦꯝꯁꯁꯨ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯂꯇꯥꯗ ꯊꯤꯜꯂꯛꯂꯒ ꯂꯇꯥꯗ ꯊꯤꯜꯂꯤꯕ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯑꯃꯨꯛ ꯊꯤꯜꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯕꯣꯌꯥꯏꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯗꯤ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯄ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯗꯨ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯂꯇꯥꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯉꯁꯥꯏ ꯀꯥꯞꯈꯤꯕ ꯏꯟꯖꯦꯛꯁꯟ ꯑꯗꯣ ꯂꯧꯊꯣꯔꯛꯂꯒ ꯕꯣꯌꯥꯏꯗ ꯀꯥꯞꯈꯤ ꯑꯗꯨꯝꯅ ꯀꯥꯞꯄꯗꯒꯤ ꯕꯣꯌꯥꯏꯗꯣ ꯇꯞꯅ ꯐꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗꯤ ꯀꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯊꯛ ꯅꯤꯛꯄ ꯃꯁꯥ ꯁꯣꯟꯊꯕ ꯑꯗꯣ ꯐꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ ꯑꯩ ꯃꯁꯤꯒꯤ ꯏꯟꯖꯦꯛꯁꯟꯁꯦ ꯀꯥꯞꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯑꯋꯥꯕ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯈꯩ ꯏꯟꯖꯦꯛꯁꯟ ꯑꯁꯤꯒꯤ ꯀꯨꯏꯅ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯍꯟꯊꯩ ꯋꯥꯗꯨ ꯇꯥꯕꯗ ꯂꯇꯥꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯌꯨꯝ ꯌꯧꯕ ꯅꯪꯈꯤꯗ꯭ꯔꯥ ꯃꯗꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯅꯟꯗꯦ ꯅꯪꯒꯤ ꯃꯦꯞꯇꯨꯕꯨ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯀꯥꯔꯛꯏꯁꯤ ꯐꯅꯌꯥꯝꯗꯤ ꯋꯥꯡꯉꯦ ꯌꯧꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯍꯣꯏꯗ ꯕꯣꯌꯥꯏ ꯑꯩ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯦꯞ ꯑꯗꯨ ꯌꯦꯡꯃꯤꯟꯅꯩ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯍꯥꯏꯔꯛꯏ ꯃꯦꯞꯁꯤꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯆꯤꯡꯁꯤꯒꯤ ꯅꯥꯄꯣꯝꯗ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯃ ꯂꯩꯒꯅꯤꯅ ꯍꯥꯏꯔꯤ ꯆꯤꯡꯃꯥꯏꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩ ꯁꯨꯔꯨꯡꯗꯨꯗ ꯆꯪꯒꯗꯕꯅꯤ ꯑꯣ ꯑꯗꯨ ꯐꯔꯦ ꯚꯥꯏ ꯖꯦꯝꯁ ꯅꯪꯅ ꯅꯨꯄꯤꯁꯤꯡꯁꯦ ꯁꯪꯉꯝꯃꯣ ꯑꯩ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯆꯦꯜꯂꯒ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯣꯏ ꯚꯥꯏ ꯐꯔꯦꯅꯦ ꯚꯥꯏ ꯕꯣꯌꯥꯏ ꯅꯪꯅ ꯈꯔ ꯄꯋꯥꯔ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯦ ꯆꯤꯡꯁꯦ ꯐꯠ ꯑꯃꯨꯛꯇꯪ ꯀꯣꯏꯊꯣꯛꯎꯔꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯑꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯅꯪꯒꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯣ ꯊꯝꯂꯝꯂꯒ ꯃꯍꯥꯛ ꯆꯠꯅꯅꯕ ꯇꯧꯔꯛꯄꯗ ꯂꯇꯥꯅ ꯗꯥꯕꯣꯏ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯆꯠꯂꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯕꯣꯌꯥꯏꯗꯨ
khangsung songlaga yamna lapna songki asumna mathang songlaga sakri somda James Nandesori amati lata makoi maridu karibu thoklaga ba haiduna thawai wanari somda boyaidu asum chongduna lakpana nunggi singmai ama thingnari singmai aduda surung amasu thingnari masidagi boyaina surung aduda songsinduna surung adugi mapanda leplaga yengi masidagi mahakna surung adudagi amuk thoraktuna makoi ahumda surung adu lehore haiduna pau tamki pau du tabada makoi soidre haiduna yamna harawnaki adubu boyaidi harawkhidi maduda James na bai kedorage nang kisu khankano akoina phanggadoriba lan thumado tangkhai ama nangoda pige aduga arimba tangkhai do adu akoi humjenage bai adugi natini akoina surung tu tana chatpado tha humena changgadori bai e kaino haisiba bai nangdi ngahak sida laisiri sina kamdoba hoine bai adu budi chumi ngaktang da halaise aigumna nakhosu sakti chelamadina ngaktang da dum jawbu jai adubu nakhoidi aigumna sakti baibu sunati nunggi jingmaidu yobudane thahum sotna changani adugi sumatakta nunggi jingai ado kadaba yaroi madugi sumatakta phaglangumna ngamlibani akhoidi madu kanaba khusu khulai amatasu yaukte kamaina kagani chumini bai adusu adudi akhoi yumda haladro tanja adu da ninde sorina da boy na akhoi mayam si poraga mafam adu tana chapadi yarojo hoini nande good idea mado soidina yagani adubu injection di khara darkar oirpa yai adubu try tausi asum na hainaduna makoi surung aduna leiriba singmai adu tamna laklei makoina asum lakpana nunggi singmai ado thengnari singmai adu ubada makoi ahumti akiba fauri phaglangumna jak ngamliba sit nanba singmai aduda karamna boyaina makoi bu puraga ka tawribano khanbada makoi mathwai warami ngamlaroi hainasu wajaki masidagi khwai ahanba oina boyaina Nandesori bu poduna phaglangumna ngamlaba singmai aduda kaba hoki matam aduda ngasai makai makoi ahumna ukhidriba boyagi angakpa sagonama uki marudi boyagi makuttagi machin tumba yamna kanba khujin kaya thinduratuna wanglaba nunggi singmai aduda khotuna kakibado uki madu ubada makoi haiphet akibasu poki asumna singmai adugi mathakki saru aduda yauraba matung Nandesorina boyaida wafam ama phongdoraki madudi makhada lehoriba makoi anidu amuk pukhallapaki mathok tadi aduna aikoi ani oina surung aduda sanglaga upu adu thirusi haina boyaida hairaki wafam aduda boyaina su yaraduna boyaina makhada wafam ado khanghanki maruda James amadi latana su yaraduna boyai amadi Nandesori makoi ani surung aduda sanglaki boyai amadi Nandesorina surung aduda hek sangbaga surung adugi manungta asaba mutri khara lerami mutri sing adugi masak ado masak khangdaba sa amagi saban mali adugumnaba mutri sing ado yengduna asum changakpada yotki thong ama leramki thong ado yamna thoina saudi mi amana lepkhatlaga changba yagadaba thong oidi adugi sumathakta thong adugi hangba yaba pona amata udi hek yengbata thongni haibati khangli adubu thong ado karamna hanggadabano haiba khangdri masidagi Nandesori amadi boyaina thong adubu hanganaba karai da so leibage haiduna koithi thiri adubu so adi amatta phangkhidi asumna thirakpada boyaina ngasai makoina surung changnakpada lehoba sagi mutri aduda munna jinglaga lei aduga wakhal asum khali masida uriba mutrisi icham chamna phajanaba thambadi oiroi adunadi murti sida thungasi hangbagi sosoidana leiramgani adu hoitaragati masi thugai patare asi khallaga boyaina murti adubu thugaina bo honari maduda Nandesorina kainu toridubo haiduna hangi maduda boyaina murti asigi manunda so yawra yenge toribani haina khongki maduda Nandesorina su wakhalama laktuna murti adugi manakta sangsili murti ado migi lepmuk wangi aduga musinmui masidagi Nandesorina sa adugi maning mamang akoibada asum yenglakpada sa adugi woi thangba mana ado khitang thutharap tawna uki aduga
ꯌꯦꯠ ꯊꯪꯕ ꯃꯅꯥ ꯑꯗꯨꯅ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯕ ꯎꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯗꯥꯕꯣꯏ ꯁꯤꯒꯤ ꯁꯥꯁꯤꯒꯤ ꯃꯅꯥꯁꯦ ꯃꯁꯤꯗ ꯑꯝꯇꯪ ꯂꯦꯡꯉꯨꯅꯦ ꯑꯗꯨꯒ ꯌꯦꯡꯁꯦ ꯃꯁꯤ ꯂꯦꯡꯕꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯃꯁꯤ ꯂꯦꯡꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯍꯣꯏ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯎꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯋꯣꯏ ꯊꯪꯕ ꯃꯅꯥ ꯑꯗꯨꯗ ꯕꯣꯌꯥꯏꯅ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯅꯣꯝꯂꯨꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯕꯣꯌꯥꯏꯅ ꯍꯨꯠ ꯂꯩꯔꯨꯕꯗ ꯃꯅꯥ ꯑꯗꯣ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯔꯝꯈꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯁꯥ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯣ ꯍꯨꯠ ꯂꯥꯎꯅ ꯂꯩꯊꯔꯛꯄꯗ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏꯗꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯣ ꯊꯥꯗꯣꯛꯂꯦ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯅꯥꯛ ꯌꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯦ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯕꯣꯌꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯂꯝꯍꯨꯏ ꯀꯩꯁꯥꯜ ꯃꯥꯟꯕ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯥ ꯑꯍꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯕꯣꯌꯥꯏꯕꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯃꯥꯒꯤ ꯑꯍꯦꯟꯕ ꯁꯛꯇꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯅꯟꯗꯦꯁꯣꯔꯤꯗꯤ ꯀꯤꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯔꯛꯏꯕ ꯁꯥ ꯑꯍꯨꯝ ꯑꯗꯨꯒ ꯑꯀꯟꯕ ꯐꯥꯏꯠ ꯇꯧꯅꯕꯗ ꯕꯣꯌꯥꯏꯗꯣ ꯌꯥꯝꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗ ꯆꯩꯅꯥ ꯑꯃꯠꯇ ꯐꯪꯗꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈꯤ ꯑꯁꯨꯝꯅ ꯐꯨꯅꯕꯗꯒꯤ ꯕꯣꯌꯥꯏꯅ ꯁꯥ ꯑꯍꯨꯝ ꯑꯗꯣ ꯃꯈꯦꯠ ꯁꯦꯒꯥꯏꯗꯨꯅ ꯑꯃꯗꯤ ꯃꯉꯛ ꯐꯨꯗꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯊꯣꯔꯛꯂꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯁꯤꯕꯒ ꯁꯥꯁꯤꯡ ꯑꯗꯨ ꯃꯇꯝ ꯀꯌꯥꯗꯒꯤ ꯁꯤꯗꯨꯅ ꯂꯥꯛꯂꯕ ꯑꯁꯤꯕ ꯁꯥꯒꯤ ꯁꯔꯨ ꯁꯔꯥꯡꯒꯨꯝ ꯍꯧꯖꯤꯛꯇ ꯁꯤꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯁꯨ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤ ꯄꯨꯡꯉꯛ ꯉꯛꯏ ꯑꯁꯨꯝꯅ ꯁꯥ ꯑꯗꯣ ꯍꯥꯠꯄ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯈꯪꯂꯣꯟ ꯂꯣꯟꯁꯤꯟꯈꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯟꯁꯤꯟꯕꯗ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯀꯥ ꯑꯗꯣ ꯄꯨꯡꯂꯝ ꯃꯝꯈꯤ ꯃꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯊꯥꯟꯕꯗꯒꯤ ꯃꯐꯝꯗꯣ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯏ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯗꯨ ꯉꯁꯥꯏ ꯃꯊꯛꯇ ꯕꯣꯌꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥ ꯑꯍꯨꯝꯒ ꯐꯨꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯕꯗꯒꯤ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯅꯔꯤ ꯑꯁꯨꯝꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯥ ꯀꯌꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯇꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯤꯛꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯩꯗꯧꯅ ꯇꯧꯕ ꯁꯤꯛꯄꯤꯁꯤꯡ ꯑꯗꯣ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥꯗꯨ ꯖꯒꯥ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯏꯊꯣꯔꯛꯏꯕ ꯁꯤꯛꯄꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯔ ꯋꯥꯡꯕ ꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯄꯥꯜꯂꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯂꯨꯝꯕꯗꯒꯤ ꯊꯣꯔꯛꯂꯒ ꯎ ꯑꯗꯨꯗ ꯌꯦꯡꯈꯠꯂꯤ ꯑꯗꯨꯒ ꯀꯥꯅꯕꯁꯨ ꯇꯧꯏ ꯃꯗꯨꯗ ꯂꯇꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯦꯝꯁꯅ ꯎꯍꯩ ꯑꯁꯤ ꯀꯔꯤ ꯃꯍꯩꯅꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯒ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯎꯍꯩ ꯑꯗꯨꯕꯨ ꯍꯦꯛꯅꯅꯕ ꯇꯧꯏ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯎꯍꯩ ꯑꯃ ꯑꯅꯤ ꯍꯦꯛꯂꯛꯂꯒ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯤ ꯎꯍꯩ ꯑꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯦꯛ ꯌꯦꯡꯕꯗ ꯍꯩꯅꯖꯣꯝ ꯍꯥꯏꯔꯞ ꯃꯥꯜꯂꯕꯁꯨ ꯎꯍꯩ ꯑꯗꯨꯒꯤ ꯃꯆꯨꯗꯨ ꯆꯥꯝꯍꯩ ꯃꯆꯨꯒꯨꯝꯅ ꯃꯨꯁꯤꯟ ꯃꯨꯏ ꯎꯍꯩ ꯑꯗꯣ ꯖꯦꯝꯁꯅ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯒ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯅꯨꯡꯗ ꯑꯄꯤꯛ ꯑꯄꯤꯛꯄ ꯇꯤꯟ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯌꯥꯎꯔꯤꯕ ꯇꯤꯟꯁꯤꯡ ꯑꯗꯣ ꯆꯦꯡ ꯃꯔꯨꯃꯨꯛ ꯆꯥꯎꯏ ꯃꯗꯨ ꯎꯕꯗ ꯂꯇꯥ ꯑꯃꯗꯤ ꯖꯦꯝꯁ ꯄꯥꯈꯠꯇꯨꯅ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯇꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯅꯨꯃꯤꯠ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯔꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯅꯟꯗꯦꯁꯣꯔꯤꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯉꯛꯄꯗ
अचौब लाइगी मूर्ति अमा थेंगखी मूर्ति अदुगी मकोकता मखोइना थिरकलिबा उpu अदो लैरमले मधु उपदा नंदेश्वरी अमदी बोयाइदु यामना हराउखी तौगुतबु मखोइना उरिबा मूर्ति अदो पुखरी अमगी मयाइदा लैबनी मधुगी सुमथक्ता मूर्ति अदुदा अकनब पेसल पीरुबदा निंखाई गदबगी ngairaba amagum mai sekhaiduna leiri पुखरी अदुगी इसिंग अदुसु मुसिनबुई अदुगा मैखुसु कारी इसिंग अदु सोकलुबदा करी तरुकदबनो हाइबा खंगबनती मसदगी नंदेश्वरीना पुखरी अदुगी इसिंग अदुदा मागी मनाक अदुवाइदा ताबा नुंग अमना पुखरी अदुदा लंगथखी अदुबु नुंग अदुना ताबदा करिसु तरुखिदी इचम चंबा इसिंगदा ताबगुम अदुम ताखी मदुदा बोयाइना नंदे इसिंगसे कइसु तौदबा माली कुइना लेरपदगी मुसिनबा माली अइने कुमथरगा येंगे ए ngaiko da boy पुखरी से आई am चिमने ngaiko ai कइनोम येंगे आसी हाइदुना नंदेश्वरीना बोयाइगी मकुट अदो पायरगा बोयाइगी मचिन तुमलबा थौरबा खुजिन अदुना नंदेश्वरीगी खुदांगता खोलखी मरुदा बोयाइना कइनो तोरिबदुबो हाइना हंगी अदुबु नंदेश्वरी तो खुमदी खुदांगदगी थोरक इ अदो पुखरी अदुगी मुसिमुबा इसिंग अदुदा तप तप ताहनकी असुमने हेक ताबगा खंगहौदी पुखरी अदुदगी मुसिन मुबा वाइखोगी मगु मानबा तिन मयाम अमा फावगलक्तुना नंदेश्वरी दगी तारकलिबा इ अदो सारनबा होनरई मदु उबदा नंदेश्वरी अमदी बोयाई खंगप्रेक खंगी अकीबा फावखी मसिदगी मखोई पुखरी अदुदा कुमथरगा लानबे यारोय हाइबा खंगले अदुबु उpu अदुदी लौदबा यादबनिना करी तौसिगे हाइदुना वखल खल्ली बोयाइना उpu अदु यवनबा सोंगलगा उpu अदो लौरुबु याबनी अदुबु उpu अदुबु थांकलिबा मूर्ति अदो सेखाइ गदबगी ngairaba maramna मूर्ति अदुदा सोंगसिलुबदा खुदोंग थिबा सोदन नंगनी हाइबा मखोइना खंगबदगी थबक अदो पांथोखिदी मदुना तबादा करी करमना तौरगा उpu अदो लौसिगे हाइना वा खनरी असुमना खन्ना मतमदे असुम हौजनख्रै मरुदा बोयाइना मखोइना ngaलिबा लाइट अदो पाइदुना मखोइना लरिबा सुरुंग अदुगी मथकलोमदा यंखलई मतम अदुदा सुरुंग अदुगी मथकलोमदगी उरा मयाम अमा मरी यान्थबदु उबदगी बोयाइना उरा सिंग अदुदा यालगा तपना कुमथरगलगा उpu अदो लौबा यागनी खंगबदगी बोयाइना खंगचोंग चोंखलगा उरा सिंग अदुदा याली अदुगा उरा सिंग अदुदा यान्दुना असुम चत्तुना पुखरी अदो लांथोकले अदुगा उpu अदुना लरिबा मपा अदुदा सबसाना कुमथरकले असुमना कुमथरकपदा उpu अदो यौगदबा खर वाटलिङै उरा अदो लोइख्रे मरम असिना उpu अदु लांबा फंग्रे तौरिबा मो अदुदा बोयाइदु यामना साउनिंगबा फावरक्लदुना यामना कन्ना लावरई महाना लावबदु सा अमना खोंबगुम हौखी खोंजल अदु ताबदा नंदेश्वरी मसादा अकीबा पाखटबा फावखी मसिदगी बोयाइदु परप लागा मना अदवाइदा लैबा अचौबा नुसिंग अदो मुसिन मुबा पुखरी अदुदा थादबा हौरई अदुबु फनयामना थादरबसु पुखरी अदुगी इमाई मथक फावदुना नुंग अदो लैहनबा ngamdri मसिदगी बोयाइना फम्मगा वाखल असुम खंदुना लेरिङै नंदेश्वरीना मफम अदुगी अकोइबा अदुदा असुम यंगलकपदा यामना चावबा कोंदुम ताबा नुंग अमा उखी मदु उपदा महाकना बोयाइदा नुंग अदो पुखरी असिदा इंथरगा लानगदबा ओइरमगनी हाइदुना खंगहनखी मरुदा बोयाइना नुंग अदुदा अमुक जेंगगा पुखरी अदुदा अमुक जेंगी मसिदगी फुक हौगतलगा नुंग अदुबु पुखरी अदुदा इंथनबा होनरई अदुबु इंथबदा पाकना सखिदी अदुबु अदुक चावबा नुंग अदो इंथनबा होनबदा बोयाइदु मसादा अवाबा खरदी फावरे अदुबु बोयाइना अरैबी पांगन पुथोक्तुना नुंग अदो पुखरी अदु तमना इंथरकपदा नुंग अदो मसी लेंगले अदुगा गुरोंग ओंथरगा पुखरी अदुदा तासिंखी पुखरी अदुदा नुंगजाव अदुना हेक ताबगा नुंगजाव अदुगी अचौबा अदुना पुखरी अदुगी नाकन अनि अदुदा थेंगबदगी तसेंगना नुंगदुंगी थोंगमा ओनख्रै मसिदगी नंदेश्वरीना बोयाइदा उpu अदो लौरुनबा हाइबदगी बोयाइना परप चत्तुना उpu अदो लौरुनबा होनै उpu अदु अचौबा ब्लैंकेट अमा तंखाई हापा चनगदबा अचौबा उपुनी उpu अदुगी मपान खुदिमक तप नपसिंदुना सौजिल्ली अदुगा सोसु पांदी उpu अदुगी ममाइदा असीबा मिगी मकोकी सरुगी सक्तम हई अदुगा
Mamit aduna angang ba nung ani pali masidagi boyaina upu adugi manakta prap sansillaga upu ado tap launa fairga thangat pada asuki matik lungki adubu boyaina upu ado namduna thangat laga yamna wana lumna puthoraklei asumna tawbada magi pangal ado asumna sum sonthaраklei adubu boyaina namduna upu ado thangduna poraklei matam aduda mahak wabana masa ado thak nikpa horoklabani adubu pukri adutadi lanthok age khaladuna boyai magi arebi pangal puthokuna pukri adwa lanthoraklei matam aduda makhoina khalambado sumlei madudi upu aduna leiramliba murti adwa masa matomta nimkhaiduna upul wonkhri murti aduda natana surung adusu grang nikpa horoklei tarokliba mawong aduda nandeswarina daboy akhoi lawribo pukhulokse lale aduna akhoi mafam asidagi chatpang ngamdanaba akhoi soidana sikhinabagi surungse soidana nikhairaklani aduna akhoi soidana siba tare mafam ase thadoklaga yam tuna chalungnaba tawrase adudi nande ngasaidagi khoina siyo machet khangna honariba lawunaba tanaribo pusiri kamdoba daboy leje horosano chalachilao hai madu yaroi nande se nangne chatpa horo ai upuse thanga age asumna boyaina waraba thak niklaba hakchang aduna upu adupu thangduna puraklei nandesori su matiang pangli masidagi nandesori na surung aduda leiriba uri mayam masina upu aduda kisallaga singlasi haibadagi uri singatuna upu aduda kisallaga upu ado nandesori amati boyaina surung adudagi singthoknaba laknari asumna porakpana usin nasin ngasai makhoina sangkhiba yotki thongado yoroklei adubu laibak thibana thongado matau karamna hangadabano haiba khangdri maramaduna upu aduga konana nandesuri amati boyai surung aduda adumak siba tarami masdigi boyaina nandesuri da hai nande khawduda injection du yauribro ha ai yenge da boyai as da boyai makhada latana paihore ꯑꯩꯈꯣꯏꯁꯦ ꯕꯥꯞ ꯑꯣꯏꯍꯧꯗꯕ ꯍꯥꯏꯗꯨꯅꯤ ꯐꯔꯦ ꯑꯩꯅ ꯊꯣꯡꯁꯤ ꯐꯛꯀꯥꯏꯔꯒꯦ ꯑꯗꯨꯕꯨ ꯊꯣꯡꯁꯦ ꯀꯧꯈꯥꯏꯕꯗ ꯑꯩꯗꯤ ꯁꯣꯏꯗꯅ ꯋꯥꯟꯊꯈ꯭ꯔꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣꯀꯣ ꯎꯄꯨꯁꯤꯗꯤ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯃꯥꯡꯖꯔꯁꯅꯨꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯌꯥꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯌꯨꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯍꯥꯏꯖꯤꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯌꯨꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯗꯤ ꯐꯛꯀꯥꯏ ꯍꯧꯔꯦ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯐꯛꯀꯥꯏꯔꯨꯕꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯃꯗꯤ ꯃꯄꯥꯟꯗ ꯌꯣꯠ ꯑꯗꯤ ꯇꯛꯈꯥꯏꯅꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯈꯤ ꯃꯗꯨꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯅꯨꯡ ꯃꯆꯥ ꯀꯌꯥ ꯇꯤꯡꯊꯔꯛꯇꯨꯅ ꯀꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯕꯣꯌꯥꯏꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯡ 3:30ꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯕꯣꯌꯥꯏ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯃꯅꯥꯛꯇ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯂꯇꯥ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯝꯁꯇꯤ ꯎꯔꯝꯗꯦ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯩꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯤꯅ ꯀꯔꯥꯏꯗꯅꯣ ꯃꯝꯕꯅꯤꯅ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯂꯇꯥ ꯖꯦꯝꯁꯇꯤ ꯑꯁꯨꯝꯅ ꯕꯣꯌꯥꯏꯅ ꯀꯣꯏꯍꯪ ꯍꯪꯂꯛꯄ ꯑꯗꯨꯗ ꯅꯟꯗꯦꯁꯣꯔꯤꯅ ꯃꯍꯥꯛꯄꯨ ꯇꯞꯊꯅꯕ ꯀꯟꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯇꯥꯅꯁꯨ ꯇꯞꯊꯅꯕ ꯀꯟꯅ ꯈꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯝꯁꯇꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯖꯦꯝꯁꯇꯨ ꯍꯥꯟꯅꯒꯤ ꯖꯦꯝꯁ ꯑꯗꯣ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯕꯣꯌꯥꯏꯒꯨꯝꯅ ꯁꯥꯋꯣꯏ ꯃꯤꯑꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯣꯌꯥꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯂꯇꯥꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯕꯣꯌꯥꯏ ꯍꯣꯏꯅ ꯅꯨꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯀꯥꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯅ ꯈꯣꯡꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯈꯤ ꯃꯗꯨꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯖꯦꯝꯁ ꯑꯃꯗꯤ ꯂꯇꯥ ꯑꯗꯣ ꯂꯩꯕ ꯌꯥꯈꯤꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯊꯛꯇ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯁꯨ ꯊꯛ ꯅꯤꯛꯈꯤ ꯃꯗꯨꯗ ꯖꯦꯝꯁꯇꯨ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯄꯨꯔꯤꯕ ꯕꯦꯛ ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯕꯣꯌꯥꯏꯒꯤ ꯃꯅꯪꯒꯟꯗ ꯅꯞꯈꯤꯕ ꯖꯤꯕꯗꯣ ꯂꯧꯊꯣꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯂꯇꯥꯗꯤ ꯀꯤꯕꯒ ꯄꯥꯈꯠꯄꯒꯅ ꯀꯟꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯖꯦꯝꯁꯅ ꯍꯥꯏꯔꯤꯕ ꯇꯤꯟ ꯑꯗꯣ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯅꯞꯍꯜꯂꯛꯅꯕ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯂꯇꯥꯁꯨ ꯀꯤꯅ
tin adubu pairaga James ki manangganda nafanki maduda James tu hauna nabadagi lauki madugi matung ngahak lairaga mahak masa ado boyai na tawkiba adugumna tawba hawraklei masdagi James na tin ado lauthoklaga han haplamba khaw aduda hapjinnaba haiki marudagi matung boyai da kapkhiba injection ado mangonda kapnaba haibadagi latara James ta kapki adubu James ti boyai gumna tawkhidi mahakti yamna sathiba sa ama onthorokpada natana yamna yangna senbagi sakti su chenki maruda James na khangle marudi makona tawriba thabak asida mi adugi DNA adugi matung inna kanba henba sonba sa kaya makhal onba ngami haiba khangki adubu James na yamna yangna senba ngamlabasu mapangandi boyai na hena kalli asomli James tu sa ado onbadagi singmai adugi surung aduda songkhalaki aduga lata amati James pu makhada putharakhi madugi matung latana nandia sorina injection ado yamna thuna kapnaba haibadagi latana boyaida hojik lemhoriba injection ani adudagi ama kapki adubu boyai aduma gyan laktri somdana James tu makoina sing aduda puthorakliba upu ado mahakna woina sing adudagi puthoraklei asopna upu aduna leimaida hek thadabaga nunggi singmai adugi surung ado grung ningkhaiki adubu makoidi amatta sihaujai masigi matung makoi mafam adu thadoktuna laklaga mafam masida pothariba sini haiduna latana boyaida wari liduna khanghalli maruda boyaina James ta onsilaga by James nangbu tindu thadokhrani haiduna mapanda puthokibadaine by boyai nang saungko aina tindo kari kamdo bono haibadu ai tiasamna tongbadagi aina tumina aigi bekta hapchinkibani noi saungko asbai saubna tini harauri banine nangna tindu losillamdrabati aikhoi loinam khiramajo nangna tindu losillamgi natro aikhoi na ngasi amuk punba phangise ado nangdi tindugi huduna sa onba yai haibasidi kamaina khangiba bai boyai adumadi ai khangdi tasengna ko ai khangdi aigi tindo aigi lepta puraka kari kamdo bono haibadu yengena tawkhibani tanja aduda latana ho adu hojikti nabani mak superhero olaba natro maduda nandia sorina amuk ho superhero nati super monkey ne asi haiduna makhoi wawa noki asumna numidang aduma harau nungaina laiki makhoi mari adu upu aduda kari bu yaronggadabano haiduna yamna yingninki adubu maibi aduna upu ado karigumba phanglabadi lama khangda hangdokpa yadi haiduna kanna sindarakpana maram oiraga makhoina hanglinglabasu hangkhidi asumna makhoi mari ado upu adugi manungda yaronggadaba ado kari oramba yai haiduna wari sana adumak tumkhri adubu James amadi boyaidi tumkhidi asumna numittumba haukhri mathangi nongali maduda James na bye boyai lataga nandia soriga si aina singsi makongda thanamage aduga ai amuk lakki aduga upuse thangminasi bye adugi di kaisu khallunuda ai ithanta hojikti upuse thangma ngamani ngarang dabu injection gi limit tu loikibadagi sonthakibani farene du waragana ai nupi singse pukhrage nangsu lao ko asi haiduna James na magi mananganda makhoina porakpa achauba khaw ahum ado posillaga thuna yangna sienduna lata amati nandia pu puthaki aduga somda boyaisu achauba upu ado maring jumda thamlaga sana songduna sing adugi singkha tamna kumlaki asumna makhoi harau nungaina ngahan makhoina lakhiba lambi aduda asum lakhi handakti makhoi sinpha purabanina gam adum sakhi James na nupi ani dubu poduna yang senki aduga boyaina upu ado puraga chongduna lakpa asumna tawduna aduk sangkhraba lambi ado ngahaktangda makhoina ihan hana thingkiba ujaw adu yoroklei ujaw adu landuna James nandesori amati lata yamna thuna senkhri makhoina u adugi mapa hek lanthokpada makhoi sor thabet holi adubu kaisudi tawkhidi adugo boyaidi upu ado puraga chonglakpada masa ado khongson sonthakiduna
ꯎ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯎꯄꯨ ꯑꯗꯨꯒ ꯀꯣꯟꯅꯅ ꯎ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ ꯃꯗꯨꯗ ꯎ ꯑꯗꯨꯗ ꯅꯞꯂꯝꯕ ꯑꯄꯥꯏꯕ ꯇꯤꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯥꯏꯊꯣꯔꯛꯂꯦ ꯑꯗꯨꯒ ꯕꯣꯌꯥꯏꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯣꯌꯥꯏꯗꯤ ꯃꯁꯥ ꯑꯗꯣ ꯈꯪꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯖꯦꯝꯁꯅ ꯎꯕꯗꯒꯤ ꯕꯣꯌꯥꯏꯒꯤ ꯃꯅꯥꯛꯇ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯌꯥꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯂꯝꯒꯗꯕꯗꯨ ꯃꯥꯡꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯨꯗꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯂꯇꯥꯅ ꯎꯄꯨꯁꯤꯗꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯣꯏꯕ ꯍꯥꯏꯅ ꯍꯪꯂꯛꯏ ꯕꯣꯌꯥꯏꯗꯨ ꯄꯥꯡꯒꯜ ꯑꯃꯨꯛ ꯀꯟꯈꯠꯂꯛꯇꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯣꯔ ꯊꯤꯡꯂꯒ ꯆꯦꯟꯁꯤꯜꯂꯒ ꯎꯄꯨ ꯑꯗꯣ ꯊꯥꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯎꯄꯨ ꯑꯗꯨ ꯄꯨꯊꯣꯔꯛꯄꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯎꯄꯨ ꯑꯗꯨꯒ ꯀꯣꯟꯅꯅ ꯐꯣꯇꯣꯁꯨ ꯀꯥꯞꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯦꯝꯁꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯃꯦꯆꯤꯟ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯦꯆꯤꯟ ꯑꯗꯣ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯔ ꯅꯝꯕꯗꯒꯤ ꯊꯣꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯋꯥꯝ ꯍꯣꯜ ꯑꯃ ꯊꯣꯔꯛꯂꯦ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯄꯨꯂꯞ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯖꯦꯝꯁꯀꯤ ꯂꯦꯞꯇ ꯂꯩꯕ ꯑꯆꯧꯕ ꯀꯥ ꯑꯃꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯎꯄꯨ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯅꯟꯗꯦꯁꯣꯔꯤꯅ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯇꯠꯇꯅ ꯄꯜꯂꯤꯕ ꯃꯥꯏꯕꯤ ꯑꯗꯣ ꯀꯧꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯛꯂꯦ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯉꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯎꯄꯨ ꯑꯗꯣ ꯐꯛꯀꯥꯏꯅꯕ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯕꯣꯌꯥꯏ ꯑꯃꯗꯤ ꯖꯦꯝꯁꯅ ꯎꯄꯨ ꯑꯗꯣ ꯐꯛꯀꯥꯏꯈꯤ ꯑꯗꯨꯕꯨ ꯎꯄꯨ ꯑꯗꯣ ꯍꯦꯛ ꯐꯛꯀꯥꯏꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯔꯝꯗꯤ ꯎꯄꯨ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯣꯟꯊꯅꯩ ꯃꯗꯨꯗ ꯕꯣꯌꯥꯏꯅ ꯁꯥꯎꯗꯨꯅ ꯎꯄꯨ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯈꯤ ꯑꯃꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯆꯧꯕ ꯁꯥ ꯑꯃ ꯑꯣꯟꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯍꯧꯅ ꯁꯥꯎꯖꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯈꯣꯏꯅ ꯄꯨꯔꯛꯏꯕ ꯈꯥꯎꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯣꯌꯥꯏ ꯅꯠꯇꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯨꯕ ꯑꯆꯧꯕ ꯈꯥꯎ ꯑꯍꯨꯝ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕ ꯁꯅꯥꯅ ꯄꯤꯛ ꯊꯟꯗꯨꯅ ꯌꯥꯎꯔꯝꯈꯤ ꯃꯦꯖꯤꯛꯀꯤ ꯃꯇꯧꯒꯨꯝꯂꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯍꯔꯥꯎꯃꯟꯗꯨꯅ ꯀꯞꯈꯤ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯂꯒꯦ ꯅꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯛꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯕꯣꯌꯥꯏꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯁꯅꯥ ꯈꯔ ꯄꯤꯈꯤ ꯇꯁꯦꯡꯕꯗꯤ ꯎꯄꯨ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯤꯛ ꯊꯟꯗꯨꯅ ꯌꯥꯎꯔꯝꯂꯤꯕꯅꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯍꯩꯖꯕ ꯃꯦꯖꯤꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎꯁꯤꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯨꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯇꯥꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯍꯥꯏꯔꯛꯏ ꯑꯁꯤꯅꯤ ꯑꯉꯥꯡꯁꯥ ꯅꯈꯣꯏꯒꯤ ꯏꯄꯨꯅ ꯃꯤꯑꯣꯏ ꯁꯥꯑꯣꯏꯅ ꯇꯧꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯄꯨ ꯖꯦꯝꯁꯀꯤ ꯂꯦꯞꯇ ꯑꯗꯨꯝ ꯂꯩꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯑꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯇꯥꯅ ꯑꯍꯟ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯂꯤꯕ ꯋꯥꯔꯤ ꯑꯣꯏꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯅꯨꯖꯥꯅ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯒ ꯆꯪꯉꯨꯔꯤꯕ ꯃꯇꯝꯗꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯏꯆꯥꯊꯣꯏꯕꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ 2067 ꯑꯁꯤꯗꯒꯤ 1345ꯇ ꯑꯆꯧꯕ ꯖꯪꯒꯜ ꯑꯃꯗ ꯆꯣꯡꯈꯤꯕꯅꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯇꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯄꯨꯡꯅ ꯑꯗꯣꯏꯕꯣ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯏꯕꯣꯛꯈꯣꯏꯅ ꯀꯜꯂꯝꯗ꯭ꯔꯕꯗꯤ ꯁꯅꯥꯁꯤꯡꯗꯣ ꯐꯪꯂꯝꯃꯣꯏꯀꯣ ꯐꯪꯉꯝꯃꯣꯏ ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯄꯨꯁꯨ ꯉꯁꯤ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯃꯣꯏ ꯐꯔꯦ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯇꯨꯝꯅꯔꯨꯔꯣ ꯑꯕꯣꯛꯁꯨꯅꯦ ꯇꯨꯝꯂꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯂꯇꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯣ ꯇꯨꯝꯕ ꯆꯪꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯕꯣꯌꯥꯏꯒ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯅꯕ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯝꯈꯤ ꯅꯣꯡꯃ ꯖꯦꯝꯁꯀꯤ ꯃꯃꯥ ꯅꯥꯕꯒꯤ ꯍꯪꯕ ꯑꯣꯏꯅ ꯂꯇꯥ ꯅꯟꯗꯦꯁꯣꯔꯤ ꯑꯃꯗꯤ ꯕꯣꯌꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ ꯃꯗꯨꯗ ꯕꯦꯃꯣꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯈꯤ
नुपी अदु यामन नुंगाइतना लेरंबा अदुदा बोयाइना मागी नुंगाइतबा अदो करिनो हाइना मरम हंखी मरुदा बेमोलाना मागी मसाकी ऑपरेशन तौबदा ई बतल अनि चंगनी अदुबु ई लेट्रे हाइदुना मथवाई वाना हाइरखी मरुदा बोयाइना मंगोंदगी बोतल अमा पीरगे हाइना खुमखी अदुगा नंदेश्वरीनसु मंगोंदगी बोतल अमा पीरगे हाइना हाइखी आसुमना ई पीबदगी बेमोलागे मसा अदो कनबा ngamhauki मदुदा बेमोलाना बोयाई अमदी मागी मरुपसिंग अदो पुलप चाक कौखी अदुबु जेम्स ती यौरखिदी मदुदा बेमोलाना जेम्स यौरक्तबकी मरम हंखी मदुदा बोयाइना जेम्स तो टाइम ट्रेवल की मेसिन साबगी कन्ना थबक सिल्ली हाइना खुमखी मदुदा बेमोलाना अदुदी मफम अमा ताकी मफम अदुदा नखोइना टाइम ट्रेवल तौदुना चटलगा यामलबा सना लुपा सिंग लौरुबा यागनी हाइरखी वफम अदो मखोइ अहुमना जेम्स की मनाक्ता लाक्लगा तमखी मसिदगी जेम्सना अदुदी फरेने तौरगा लोइरे कैनो हाइदुना खुमलखी मसिगी मतुंग बेमोलागी मनाक्ता चटलगा करी कमदौबनो हाइना कुपना हंखी मसिदगी बेमोलाना महाक अमाइबी अमनी हाइना सक्तापक लोइनना अरिबा मेप अमा पुथोक्तुना पीखी मेप अदुदा चटलगा मसिन यामलबा सना कया यावबा उपु अमा लौरुबा यागनी हाइदुना मखोइना पुरखिबा उपु अदुगी मरमदा हाइखी मसिदगी मखोइ मरीना अमाइबी बेमोलाना पिरकलिबा मेप अदु पुरकलगा जेम्स की टाइम ट्रेवल अदुदा लोकेशन ट्रेस तौदुना येंबदा मखोइना पारिबा मेप अदुदी हौजी हौजीकी मेप नत्ति हाइबा खंखी करिगुम्बा मेप अदुदा चटपा तारबदी सोक लिसिंग अमगा चहुम निफुगा मंगागी मतमदा चटकदरबनी हाइबा खंखी अदुबु मखोइना सना सिंगदो फंगनिंगबदगी चटननबा सेम साखी मरमदुना टाइम ट्रेवल तौदुना 2032 दगी 1345 ता चटखी मरम मसिना वारी असि हेक हौरकपदा मखोइना उमंगद लेरमलिबदो मरम मसिननी असमना मखोइ मरीना उपु अदो वाना फंगजदुना उपु अदुदा यावरंबा सनासिंग अदुगी मपाना नुंगाइना पानखी तमथिबु उपु हारिबा वारी असि मतांग सिदा लोइजरी उपु अदु लौबा चटपता तमथिबा थौदो कया थिंगनखिबा मरमना वारी असि ममिंग तमथिबु उपु हाइना थोनजबनी वारी असिदा असोइबा अरानबा वहाई वता खिबिक जावरबसु ताबिरिबसिंगना पुक्चल चावना ngakpigani mayam boroi bata amuka hana khoirum jari।